China-gi military exercise na wari sanabda akaiba oirakpa yai haikre. Vietnam na hojik chathariba China-gi military drill asina China amasung Vietnam anigi akaiba oirakpa yai haikre. China na South China Sea da chathariba military drills asina chayetna duna lairiba Regional Maritime Code of Conduct ki warosin purakpada akaiba oihallagani hairi. Exercise asina China amasung Southeast Asian nation gi marakta sanagadaba wari da thintalagani hairi. Pakistan Army na nongmay kapada ohum sire mga sokle. Pakistan Army na Jammu and Kashmir gi Kapwara amasung Punch district ta nongmay kapagi thogdokta miyoy ohum sibagal loinana atopa mga sokle hairi. India amasung Pakistan gi marakta lainariba ceasefire bu thugaiduna Nigam sector gi Kapwara da nongmay kapahoraki hairi. Krishna Gati sector gi Punch da su nongmay machada gi hauraga motar sing kaplaki hairi. Soklaba miyoy sing adu athubada hospital da puduna laikat naki hairi. Ministry of Home Affairs na piba data magi matung inna Pakistan gi site gi lising aniga samapan yang kay nithoirak ceasefire thugaira kre hairi. Azerbaijan gi lan kankhalakli Armenia amasung Azerbaijan gi lan kankhalak pagaloina misi mina gi chang khanghen hengalakli. Armenia gi lan mi chamagamari amasung misam nipan sire hairi. Atopa amadana Azerbaijan gi lanmi chahum yangkhaidigi chahum humpu phawba hatkibagal loinana helicopter ahum armor vehicles taramanga amasung drone sing kapthakre hairi. France Delhi Le Monde gi reporter ama amasung photographer sokle hairi. Russian President Vladimir Putin amasung France ki Emmanuel Macron na lan adu khutakta lepna na bakhanghan kre hairi. Taliban sing peace process ki damak flexible oide. Taliban sing peace process amagidamak sang silakliba khongsatta flexible oide haina Afghan gi minister na phongdorakre. Afghan gi deputy minister of justice Zakia Adelina Taliban sing gi lengak gi marakta pangthokpa mifamda lengak ki mahut sinduna saru yarurabagi tungda Taliban sing na peace process amagidamak flexible oide haina phongdorakre. Makoina violence amada victim oiribagi justice asi political ni haina khalli hairakre. Haujik phawbada Afghanistan amasung Taliban singi marakta mifam tarek lak pangthokre hairi.